CBSE na lawba class 10 amasung 12 ki examination matam lepkhre. CBSE da affiliate toba school singi examination May 3 dagi June 10 phauba pangthokani. Aduga masigi result na July 15 da lauthokani haina Union Education Minister Ramesh Pokhriyal na ngasi lauthokre. Union Minister asina COVID-19 pandemic asina maram oiraga CBSE na lawba class 10 amasung 12 ki parikya ase February tha phaubagi manungda pangthokpa ase yadana lakhibane. Hanadi January thadana practical test aduga February thadagi hauraga March phaubagi manungda parikya sing asi pangthoktuna lakhibane. Hanadi CBSE na 2021 ge board examination ase written mode amasung online da pangthokani haina laukthokibane. Laibak asida COVID-19 ki pandemic na maram oiraga mamang sahi gi March thadagi school sing thonglonduna lakhibane. Adumakpu school kharadi October 15 dagi hangdokpa haunakrabasu COVID-19 ki pandemic asina maram oiraga thonglonduna leiribane. January 2 dagi state amasung union territory singda COVID-19 ki vaccine gi trial hauragane. Laibak asida COVID-19 ki laichat sandokliba se thingnanaba 2021 ki January 2 dagi state amasung union territory singda COVID-19 ki vaccine trial hauragani haina health ministry ki source amana haire. COVID-19 ki anauba strain India da mi kunga manga test tawbada positive oire. Laibak asida UK da report tawrakiba anauba SARS-CoV-2 gi genome adu positive oiba mi gi masing kunga manga sure haina Union Health Ministry na ngasi phongdokre. Manipur police na chahi asida lalhoba chahumga tarahumdoi fakhi. Sahi asida Manipur police na tongan ba lalhulup ki mi chahumga tarahumdoi phaba ngamkhibaga loinana khulai kayasu phagatpa ngamkhre haina Manipur police ki PRO na thadorokpa cherol amana haire. Loinana nupi anganga chathaba miot minai gi thogdok chamaga maudra thokhi. Chahi asida nupi anganga chathaba tongan ba thogdok chamaga maudra thokhi. Masigi manungda Imphal West district na khwaidagi yamna nupi angangda miot minai chathabagi thogdok thokhi haire. Chief Minister na nongthaktagi Juko Valley gi lamai yangsinkhre firefighter singsu changsinkhre. Manipur amasung Nagaland state anigi tainafamda leiba Juko Valley da lamai changlakpadagi laksinba ngambagi wangmada lakhibaga iroinana ngasi Chief Minister N Biren na helicopter tongduna lamai chakliba Juko Valley yangsinkhre. Manipur da COVID na laikhidaba chahumga yankhai manga sukhre. Manipur da COVID-19 na maram oiraga laikhidaba migi masing chahumga yankhai manga sukhre. Manipur gi apunba case masing lising kunipan ga chamaga marfunipan sure. Laina laisat asidagi phagalakpa case masing na lising kuntaruka chatruka humbura nipan yaure. Phagalakpa gi changna chada maudra mari dasmik taruk mari ne aduga case lising amaga chama yankhai manga na active oiri haire. January ama Manipur gi Maharajana state ki constitution semkhiba numit ne Yambem Biren. January ama ase Manipur gi Maharajana state asigi legal constitution semkhiba numit ni haukiba ing lising amaga chamapan nifu taret ki numit asimaktada Maharajana sovereign authority ama oina Manipur State Constitution Act 1947 semkhibani amade sovereign haibasimak source of law ni haina London United Kingdom da asylum lawraga leiriba the juri government of Manipur gi chief minister Yambem Birena thadorokpa cherol amana nahongna na ningsinglakli ek asi 1947 ki January anida Manipur Gazette ta fongduna chanaba hek hokibadagi haujik survey of India gi map ta yauriba Manipur gi territory pumba sovereign state oikhrabani. Manipur Constitution Act ki section 44 na Manipur gi citizen singi phangpham thokpa fundamental rights amadi duty singni haina chief minister gi cherol adu da palli. Ek asi gi section 31 gi makhada Maharaja gi in council ase legal sovereign authority oi. Ek asi da yauba special clause ta Manipur State Council na state ki wangmada authority ama oina decision lawba yabage matter yawi haina cherol adu na phongdokle. De facto Republic Constitution of India na Republic India manungda limit oina operate tawba natana ningthaupanba state of Manipur gi territory manungda khut thingjinba ngambagi ayaba pide haiba wafam ek asida yawi haina chief minister na makhata khe. UP da class 10 tamlibam hairoi amana mahaki classmate nongmaina kaptuna hatkre. Uttar Pradesh ki Bulansar district laiba school amada class 10 tamlibam hairoi ani phampham munabagi matangda khanarakpadagi amana mahaka yenariba classmate adu nongmaina kaptuna hatkre haina police na phongdorokli.
हिरम असिगा मरी लेनना पुलिसना मखा ताना फोंदोखिबदा मसागी चही तरागा मरी रोम सुरबा नुपा मचा अनि अदु हौखिबा यमचा कैसा नुमिता फमफमगा मरी लेनबा वाहौदगी खनबा हौरखिबने नुमित अदुदा स्कूल असिगी ओजा सिंगना खामदोक्तुना मखोय अनि तोंगान तोंगाना फमहनखि नोंगालकपा नुमित सगोलसेनगी अयुक्ता एक्यूज ओइरिबा नुपा मचा असिना महाकी मखुरागी नोंमै पुदुना स्कूलदा लाक्लगा महाका येनरिबा नुपा मचा अदु नोंमैना कापतुना हाटखिबनि हाइरे हिरम असिगा मरी लेनना सीनियर पुलिस ऑफिसर संतोष कुमार ना फोंदोखिबदा ngarang mahiroi ani adugi marakta ungkhanabagi thogdok thokraba matung accused oiriba mahiroi asina army da leiba makhuragi license revolver tuminna puraklaga mamanaba adu kaptuna hatkibani thogdok adu da senariba mahiroi adu hauji police custody da leire mahaki bag tagi country made pistol ama police na phangba ngamkhrai thogdok adu ayuki pung 13 rom tarakpa matamda thokibani accused oiriba mahiroi aduna leikidraba nupa macha adugi makok थबाक अमदि पुक्ता नोंमैना कापखि थौदोक थोकफमदा नुपा मचा अदु लैखिदबनि हाइरे नोंमै कापगी थौदोक थोखरबा मतुंग नुपा मचा अदु मफम अदुदगी नानथोक्तुना चेनबा होनखि स्कूल अदुगी फर्स्ट फ्लोर दगी ग्राउंड फ्लोर दा चेंथरकलबा मतुंग महाकु तानरकलिबा मियोइसिंगदा अकीबा पोखनबा ओइना ब्लैंक फायर सु तौखि हाइरे अदुम ओइनामक स्कूल अदुगी ओजा खरना ओवर पावर तौदुना महाकु फाखि अमदि महाकना पाइरंबा नोंमै अदु मुनखि मदुगी मतुंग ओजासिंगना पुलिसता पाउ पिरखिबनि हाइरे कुमजा 2020 दा थोखिबा थौदोक खरा हौखिबा चही 2020 गे जनवरी थादा माउ जिरीबाम मोरे अमसुंग इम्फाल एयरपोर्ट दा काउंटर सिंग हांगदोक्तुना इनर लाइन परमिट ILPP बा हौखि फेब्रुवारी थादा खुमन लंपाक मेन स्टेडियम दा फ्लड लाइट सिस्टम लहनखि मार्च थादना मणिपुर दा अहानबो ओइना कोविड-19 की केस थेंगनखि अप्रैल थादना CM हुंदुना ngang हाइबा वाहुगदगे डिप्यूटी CM ना पाइरंबा पोर्टफोलियो सिंग CM ना पाइशनखि मे थादना लॉकडाउन ना मरम ओइरगा लैबाक असिगी मफम कयादा पंदुना लेरंबा मणिपुरी कया हलहलखि जून थादना पॉलिटिकल गी चरांगनबा चाउना थोखि जुलाई थादा मणिपुर दा अहानबो ओइना कोविड-19 लाइचतना मी सिबा हौखि अगस्त थादा डॉक्टर राजेश कुमार बु मणिपुर लेंगा की चीफ सेक्रेटरी की चार्ज पुबा हवनखि सेप्टेम्बर थादा चीफ मिनिस्टर एन बिरेन लुसिंग बलेंगा की मिनिस्टर सिंह रिसफल तौखि अक्टोबर थादना सेनापति डिस्ट्रिक्ट के खोंगनेम थानादा फिट चामगा कुनलोम सांगना लंबी नमथखिबदगे नेशनल हाईवे नंबर 2 इम्फाल दिमापुर लंबी नुमित कयानी फाउनखिदे नवंबर थादना इरंगथोंग तत्खिदुना नुमित कयानी सेंजिनबा ngamdana लैखि लोइनना दिसंबर थादना मसालुम लबे लैसाबी हाटखिबा नुंसिनबा नुपा कोर्टना सीबगी चैराक पीखि